Connect News Media Tabiribasingbu Taramna Okchari FIFA World Cup 2022 gi Argentina amadi France ka sanagadoriba final match asi yamna interesting oigadori nakal amadana Kylian Mbappe aduga atop nakal amadana Lionel Messi ni player animak new era asigi football world gi best players singi manungda amani makhoi animak World Cup asida goal manga chanduna golden boot ki lamjelda khwaidigi mang thari aduga FIFA World Cup asi Argentina ki damak taruk lak suba oina World Cup ki final da changkhibani tournament asida Argentina final da mahaki opponent team France pu maithiba piduna ahum lak suba oina world champion oiba pamgani aduga Messi gi su world champion oibagi masi aroiba chance suni adubu masi Argentina ki damak araiba oiroi final match asida Messi amadi Argentina ki damak khwadigi danger oigadoriba asigi maming Kylian Mbappe ni France na 2018 da World Cup title lawki team asigi mai pakpagi hero chahi 18 gi Kylian Mbappe oirami mahakna chahi asigi World Cup final match ta goal score yauna match tareta marirak ball post thaki hauji Mbappe chahi kulumdoi sukre amadi final match asida sanana ba ready oikre mahakna Australia gi mayokta ama aduga Denmark amadi Poland gi mayokta goal ani chanki quarter final amadi semi final da Mbappe na goal lawkidrabasu defender singbu chauna awaba mayokna hanki Kylian Mbappe world ki khwaidigi yang chenba footballer ni defender singi damakta mahaku thingba araiba oide field da mahaki khwaidigi yang chenba gi speed 10.6 meter per second ni mahaki mataida yang chenba subnagi Wales ki Gareth Bale gi speed ni mahaki su 10 meter per second dagi hena cheli Kylian Mbappe speed ka loinena mahaki accuracy suni 2015-16 season da senior debut tawkiba Mbappe na senior career gi match Chahum Mapanda goal chani kun mathoi lawkhre international da mahaki mingda match homphumanga da goal kunthrom noi chankre aduga French League ta 2022-23 season da Paris Saint-Germain PSG gi damak mahakna match kunda goal 13 lawki club asida punna mahaki match chani kunthra tarukta goal chamogra chanki adubu pumna maksigi mataida World Cup asigi final match asida yamna interesting oiba coincidence ama leiri Coincidence asi Argentina bu champion ohenabagi maikei da lei Argentina ki star player Messi hauji mahaki best form da leidi Messi hana announce toukhre madudi World Cup final match asi mahaki career gi aroiba international match oigani adubu mahaki European club Paris Saint-Germain PSG tonganma equation amada yengli Messi gi PSG ga kusam nadringe mamangda atop star player Brazil gi Ronaldo amadi France ki Kylian Mbappe su club asi gi damakta sanakre adubu coincidence oriba wafamdi Ronaldo amadi Mbappe gi PSG da yawbaga chahi amagi matungda makoi gi national team FIFA World Cup ki winner oiki Brazil gi Ronaldo 2001 da PSG ga loinana mahaki agreement taunaki masigi chahi amagi matungda mahaki team FIFA World Cup ki title lawki aduga Mbappe club asida 2017 da join tauki masigi mathangi chahi da France na FIFA ki title mahaki mingda lawkirami aduga Messi hauji club level da Saint-Germain Paris ki team gi member ni 2021 da club asida mahak join tauki FIFA masida coincidence asi thokpa yai haina panari madudi Argentina ki team na FIFA World Cup 2022 ki winner soidana oigani adubu hauji Messi 2022 World Cup asida champion oiba ngamgadra natraga ngamloidra haibasidi yengba tari aduga masigi mamangda semi final match ta Messi gi magic uba phangkre Croatia gi mayokta sanakiba semi final match ta Messi na team gi damok phangkiba ahanba penalty corner bu goal da convert tawduna mahaki team na leading lohonki ani suba half ta su opponent team ga akanma challenge tawnabaga loinana Messi na Julian Alvarez pu quality pass tawduna goal chalhanki Messi gi best performance ki maramdagi Argentina gi team Croatia bu 0 da maithiba piduna final da mafam kanki Final match ta Marup Oigadra Natraga Yeknaba World Cup final gi amazing scenario World Cup final match asida masisu yamna interesting oiba coincidence amani madudi Argentina gi star player Lionel Messi maki co-player Kylian Mbappe ga mayok nagadori Messi amadi Mbappe makhoi ni club amata da sanaminari Messi amadi Mbappe PSG gi star player singni Mbappe su World Cup asida best form da leidi Paris Saint-Germain adugumba football club amani masida sanaba world gi great player ani amana mabu mayok nanaba sem sanari club asida Kylian Mbappe 2017 dagi sanaragli aduga Messi mamang chahida club asida join tauki
Masida club amatada sanaminariba star player ani final da makoi gi team bu world champion oinanaba amana amabu akan mamay unagadawri. Ronaldo bu bench ta Famhankhiba Portugal gi coach Resign Toukhre. Masisu coincidence ama oina lawba yai madudi World Cup asigi quarter final match ta Argentina amadi Netherlands ga sanakiba match ta Messi match asigi referee Mateo Lahoz ka argument taunaki masigi numit kharani gi matungda referee Mateo Lahoz bu FIFA na tanthoki. Aduga Portugal gi star player Cristiano Ronaldo bu bench ta Famhankhiba Portugal gi team coach Fernando Santos na 15 December da Portugal gi coach ki post gi resign Toukhre. Mahakna team gi World Cup quarter final da Morocco dagi maithi kraba matungda decision asi lawki. Mahak chahi 9 dagi Portugal gi coach oiragli. Ronaldo gi team Portugal gi performance quarter final da yamna fajakide. Quarter final da Portugal bu Morocco na maithi ba piki. FIFA World Cup kumba choba tournament ta team gi chawna maithi kiba asigi matungda hauzik Portugal team da yamna kanna irang thokli. Santos FIFA World Cup ki matamda mahaki controversial decision gi maramdagi yamna discussion taunaki. Team coach Santos na Ronaldo gumba player bu pre-quarter final amadi quarter final match singi starting lineup ta hapkhide. Pre-quarter final da Ronaldo gi mahuta Ramos bu chance piki. Ramos na masida hat-trick goal su lawki adubu match ta Morocco gi mayokta Portugal gi team best pibung amkide. Masigi matungda Santos ki decision asigi yamna criticize taunaki amadi mahaki resignation gi su demand taunaki. Masidagi mahakna hana post asidagi resign tauki. Santos na coach ki post asidagi thadokhraba matungda Portugal gi football federation nasu statement ama thadoki. Statement asida asumna hairami chahi 95 gi Santos ka loinana agreement ama taunarami. September 2014 dagi haukiba success journey hauzik loisinkhre. Mahak hauzik mathangi national coach khananaba process horagani. Santos na mahaki post dagi resign taukibada mahak emotional oirami. Mahakna post asi thadokhraba matungda note ama irami masida asumna hairami ai tawimal khangbaga loinana ehaki post dagi thadogli. Nahak karigumba group amada lead tawrabadi akanba decision khara lawba mathau tarai. Decision asi chumbasu yai aduga chumdabasu yai. Aduga nahaki decision aduda mi pumnamak pen mangamloi masi normal ni. Mahakna masi accept tawki madudi Ronaldo bu bench ta Famhankhiba mahaki decision asi mi kyana yanakide. September 2014 da Portugal ki coach oikiba Santos na Euro 2016 da Portugal bu ahanba achoba title mai pahanki amadi 2019 Nations League su mai pakhanki. Adubu mahaki matamda 2018 World Cup amadi Euro Cup 2020 da Portugal ki team final 16 dagi out oiki. Hauzik Santos ki matungda Jose Mourinho bu Portugal ki anoba coach ohenbe yai. World Cup tagi out oiraba matungda Ronaldo mahaki Hanagi club Real Madrid ta practice toba Houkhre. FIFA World Cup tagi out oikraba matungda Portugal ki star footballer Cristiano Ronaldo na mahaki Hanagi club Real Madrid ta thungki. Adubu mahak Real Madrid ki team ga loinana join taude. Ronaldo hauji club amata da yaudri. Mahak Manchester United ka loinana deal break tauki. Mahak anoba team gi damak gengli asumna mahak World Cup ki matungda masabu fit oina thamnanaba Real Madrid ki training ground da practice tauri. Ronaldo mahak ki hanagi team players singdagi lapna tonganba training ground da practice tauri. Ronaldo ki Real Madrid training center da lakhibada miyamna mahak club asiga loinana amuk hanna deal taukiba oina khanaki. Adubu asumna taukide Ronaldo amadi Real Madrid ki marakta afaba relation lay. Maram asina mahak ki training taunanaba ayaba piki. Ronaldo ki nakta UAE gi club tagi su join taunanaba offer layri. Ronaldo Real Madrid ka loinana 2009 dagi 2018 phawba lairami. Mahakna club asigi damakta match samri 39 da goal samri yankai chanki. Aduga Ronaldo na mahaki lebak Portugal gi damakta match 136 ta goal 139 chanki. Video asidang asigi di matang aswai phawbadang adonggi mamal yamlaba feedback amadi comment taramna okchari. Connect News na matung dasu asigumba FIFA World Cup ka mari lenaba interesting stories sing amadi facts sing puduna laksage channel asibu like subscribe toba kawiganu thagasari.